Serou Nongmei Makhol Takhidre Hanagi Panba Pakna Hanjilapka Loinana Serou ki Panba Pari Manungda Pari Panba Ngamle Hiramasigi Matanda Infal Today report ama Kuki militant singna Maitei gi Kunsingda Nongmei Kapsenba Yumai Thaba Amadi Mi Hatpa ki Thabak Chatharapa Thamari Mapung Pharaklaba Asigi Manung Channa Me Kunipan ki Ahinda Kuki militant singna Kakching district ki Serou da Nongmei Kapsenduna Yumai Thaduna Miyam Tanthokpa Amadi Chenba Ngamhodaba Mibuna Manungda Langsinduna Hatpikibadagi Ngasi Fauba Serou gi Miyam Lanjenaduna Lairibani Adumakpu Ngasidi Serou da Nongmei Makhol Takhidre Hanagi Fibamda Tapna Santi Hanjilakpa Hore IT News na Serou gi Hausik Oiriba Fibam Sing Yenglubada Mahairoi Singi Chahi Mangdanabagi Wakhalonda Serou da Laiba United Public School dasu class Chang Naina Tamhori Mahairoi Singsu school Kanaraktuna Hanagum Chang Naina Lairik Tamhori Adumakpu Maitegi Mahairoi Singdi Kun Adu Thadoktuna Chenkiba Maramna Mahairoi Ayambana Nepali Amadi Bengali Ngakta Oihori Serou Khungangi Maruoiba Lambi Sing Lairak Singda Police Commando Amadi BSF ki bunker sing semduna kun asida pamdaba thogdok sing thoktanaba cheksinna ngak selhori Churachandpur district amadi Chandel district ki kuki gi khun singa Serou ga tainaba mafam singdasu police commando amadi BSF na mikup na hom singna ngaktuna lehori Law suba amadi tongan ba thabak sufam singdasu police commando sing amadi BSF singna sangduna ngak senbagi mami chauna tari adumakpu Serou ki tongan ba mafam singdagi lanjena khraba singna akiba yaudana hanjilaknaba Serou makha lekai gi area da amadi mafam aduda security gi ahenba cheksin thorang kharadi mathau tahori Serou Bazar dagi Thongam Ingo Chana IT News da hai Serou Khungang Thadoktuna Cheluraba matung khun asida changba yarakpa matamdagi ngasi fauba Serou da lengdana leirakpani Faimol village dagi Serou da Nongmei Kapsilakre haiba ama media da thengnabada angakpa pokhi Nongmanini gi mamangda Churachandpur district ki manungsu challiba Serou Turel wangmada leiba Faimol village da Verel gumba kapkibagi Makhol ama khakti takhi Relief camp da lairiba Serou gi nupi sing laktuna law suriba amadi thabak suriba singda mipaiba faurokpadagi BSF CO ga pau faunaduna Nongmei kapkhibadu kadaidano haina hangnabada Faimol village ki chingnung lomda lamok hatpagi kappa oiramkani haiki ki amadi mete anigi hogiba lanski hek sang pya matamda Serou khungus da lengani alo marang Yam ningam da nuai tawa mana ngasi nongmani gi mamangda Faimon haiba phunlo si manakta le phunsi sigi Faimon si dagi nongoi kapthore I haibado madu nang tokchani nimitu da nongmai kapthokhiba leite hoi berel gi makhon amadi tingung lomda kapkhiba madugi duso akoina BSF ki apgi laminari ba siuji through the Cry Box to me and a tea from Madame Madu Sum Akogi Tabak Suriba, Low Bugi, Minariba, a low being the relief game the Laga Serobi, Conjasing Suri was Caesar. We buy in a very powerful the game. Carino, Commander Reno Moina Caprice, Sondes Cap Kidavina. Cry Box to Mugi Havado. Tigalu Madame de Moilamo Papo. Serou Khungang asi community ahum Maitai, Nepali, Bengali na khundaba mafamni Mayam Changdana Honaminabadagi Serou Khungangi Apunba Pari Chahum Humbudra ki Manungda Pari Chani Humpuromdi Mai Pakna Panba Ngamle Kukegi Kunsinga Tainana Laiba Pari Chamatara Romdi Panba Ngamdana Laihore Kuki Singna Serou da Landarakpadagi Thawai Hingnaba Cheluraba Matung Amuk Hanjilakpa Matam Asidadi Laiminariba Community Sing Yauna Kanamata Law Unabagi Thorang Tauramde Law Unanaba Hotnaduna Local MLA da Hairaba Matung Numit 12 Changna Law Khong Sengba Hokibani
Maitai community di relief camp singda lainakibana Serou da masing yamna leitri adumakpu Serou da leiriba Maitai khara asiga mayam changdana lau panba ngamnanaba hotnaba asida achangba khudingmak local MLA na puthoktuna hotnakibani lau uba yanaba thabak suba haurakpadagi hauna State Force amadi BSF na achouba thaudang lobiduna ngakpi senbiki hainasu ingo chana makhatana fongdoraki Pari romda hagana ko pari sohungo dramu sida ngasi lau simudana ko na lau panba yanaba honare ise matamda sida community ahumna khundaraga level amni ko Serou sidi Bengali ne Nepali ne Maitai aduga sida lau ubai wakhanji kana ubai umta leramdre ko gi honorable MLA Keranjina ma masamak dazu koina request tawjare hajare adu lau ubai yagadra yanaba tawjingo sabadu khari fawa thawone khunjagi hairaga akoi Nepali Bengali or Maitai gi community di amam leitre matanduda koi leminelbi chinnaw manga tawsidegi heba koi kharajina lakhong senglen ni taraga ni thoni masi lakhong semgi JCP kanona thadu pire koi honorable MLA na adu koi ni metani thoni se lakhong senga matungda masi lau pan basi pari saniga humphum ki sang pan ado lemhore pari chama tara koi yam sensitive oiba singi area moi gi range ki manung sanba yamna khudung thinia ba phom sing ji di khoi low se pan ngamdre adagi khoi gi mi pai na ba sini naw sing khoi gi Serou gi khunja sing mai sa sing ja ayamna relief camp da lai hi bani na ado mayam sang lo mi na lo pari sani ya chai chau sani hu ki sang se simle ko lo pa na khoi gi commando gi la minari be sini naw sing ko adagi BSF ki CO adagi committee commandos Mipai nakraba relief camp da leiriba Serou gi miyam hausikti khara khara lakpa hongnare Serou turel da laingoi pekpagi thabak suba haubasu yaungnabaga loinana Serou da leihoriba singnasu relief camp da leiriba singna akiba thadoktuna khungang asida amuk halaktuna apunbagi pangal sagat minnaba amadi punna thabak suminaningbagi apambasu leina hauri adumakpu Serou gi miyoi kharanadi Serou lamkhaida leiriba kunthra taret suba Assam Rifle singna tawriba thawong asina maram oiraga Serou gi miyamda hanagumna ningtamba haibadudi ohendre ningtamna thabak ama chatnaba hotnabada ayat apan yamna piri maram asina Serou lamkhaida leiriba Assam Rifles ki thawong asina Serou gi maitai miyamda mipaiba amadi adumak oihali hainasu fongdok narakli Tuki militant singna अखोगी मैतै खुलसिंग मैतैन नमना ताबा खुलसिंगदा नोंमै कापसिनबा युम मै थाबा मी हातपन सिंगबा क्या तौदुना मैतै खुनसिंगदगी मैतै सिंग तांथोरपगी लैरिबा इरांग असिना था मरी मपुंग फारकलबा सिगी मनुंग सन्ना मेगी तांग कुनगा निफांगी अहिंगदा कई खंगौदना तुकी मिलिटेंट सिंगना नोंमै कापसिनबा अमदि युम मै थाबा क्या तौदुना तांथोरखरबा Serou खुंगंगी मियामना matam adudagi hojik phawbogda relief camp da leiduna awaba kaya mayongna duna laingai sekta ngasidi Serou khungang asida low pari chohunga humrarom leibagi manungda chaniga humpuromdi low panba ngamduna amadi yamna santi leiba mawongda leihore mafam asigi leirak sing mafam asigi lambi ayambada state force amadi BSF na bunker saduna ngakpa amadi miyambo asoingam yaudnaba seksina senabagi mamiyama uba phange adumapu miyam sina Serou Makhol kai area romdasu akanba section thorang kaya leningbagi apambasu leihowe mafam asida low uduna leihoriba miyamna relief camp da leikhaba singna mafam sida amuk hanjilaktuna punbagi pangal sagat minaduna thabak suminaningba amadi low sing uribasida punna naduna mafam asida santi leiba mafam ama ohinabagi apambasu lamdom sigi miyamna unok narake jariba rabi takhelambam Serou